Lengaki Town Planning Department sinduna the GIS Based Master Plan of Greater Imphal for the Horizon year English Singaniga Supna Nifuhumdoi Haiba Wafamda Yumpam Oiduna State Ki Thakta Nongmagi Oiba Workshop Pangthokre Plan Ningtina Touhouba Manba Imphal Manung akoiba lambi-thong chinba amadi keithel gi oina khudongchadaba kaya hengatlakpagi mamitare Maramasina lakadoriba chahi kunlo masida starasigi oirakadaba tongan ba khongthang singi hiramda neinaba mathau tai haina MAHUD amadi RDNPR Minister Y.Khemchand fongdokhre wafam asing ase lengaki Town Planning Department sinduna Imphal City Convention Center dangase pangthokhiba nongmagi oiba workshop aduda saruk yaduna fongdokhibani State ki thakta pangthokhiba ngasi nongmagi oiba workshop thauram aduda PDA Manipur gi Chairman MLA Rameshwar Meite SPA Bhopal ki Professor Dr. Nikhil Ranjan Mandal amade MAHUD ki Commissioner M Joy yauna tongan ba maru oiba miyoi singsu saruk yakhi Makhatana Minister na fongdokhibada Cabinet decision lauduna Town Planning Department na SPA Bhopal da engage tauraba matungda state asida tongan ba thabaki progressing mathang laprabasu chahi kunlom asida oirakadaba Manipur gi khalaga workshop ase pangthokpani Hana fazana plan tauhouba manba Imphal gi akoiba sida lambi-thong chinba loinana keithel gi khudongchadaba kaya leiriba se semtok senjin tauminasi haiduna Laingak na tongan ba section gi miyoi singa loinana workshop ase pangthokpani haiba wafam sing thamduna makhata ke Hana fazana plan tauhouba manba kugi capital Imphal sida gari singleiba duga lambi masam mayam sida thoiba problem sing adigi khoraban keithel gi leiriba issue mayam si loina yengakanda not only sarkar kattana si initiate tawna taba workshop ma tawrakanda tongan ba view lawraga gi kano sing si gi rectify tawba yaba hapsan ba yaba mayam du yengmina si haina lokjaba tanja mani workshop si sina mapung phaba GIS Based Master Plan of Greater Imphal for the Horizon year 2024 si oibo yasno